ngasi mayang mamangda puduna lakleba asina Israel amsung Palestine gi hausi lan gi oirakliba fibam Israel gi lan missing gi mute minedi nongmagi makhoi kansalak pe heli amsung praja sing ot pa yung kai thukai ba school sing de attack toba hospital sing da social ba adugo aerial bombing toba haiba sing ase masini Israel gi maikai gi oina lan gi laiteng oiri aduga Hamas ke lan missing ge Israel ge lan missing ge lan sokna ba matam dadi Hamas ke lan missing na hujik ki ahum suba Israel ge lan missing ge ahum suba face oina changla khriba lan ase masidadi Hamas ki oinem na mai pakli aduga Israel ge lan missing ge oina dining hanna ba pokli aduga haukhriba ahing asigi su oina Israel ge lan missing da Hamas ki kangbu sina atat akham leitena makhoi gi rocket kapsan ba missile attack toba aduga nongmai kapsilli aduga haukhriba hingsigi oin Israel gi lan missing gi makhoi gi military gi lakbal military gi vehicle sing aduga troop yorokpa aduga teng hariba ahum se makoina position ahum dagi oin Israel gi lan missing da Hamas ki kangbu sin attack tori aduga hariba makhoi gi military gi vehicle ase masida de Hamas na hariba asi makhoi Israel gi lan missing yawi adubu makhoi na su mi ke amuk si khrabano amanga ta thohan khrabano haibado madumakti Israel gi maikai dagi fongdok pasu leitri aduga Palestine gi Hamas gi maikai dagi fongdok pasu leitri praja mayam jing hatpan Israel gi laiteng weri aduga Israel gi lan missing gi teng military vehicles aduga makhoi gi lan missing da attack to san ba sin lan gi ngarang gi Hamas kangbu gi oina lan gi laiteng oiri aduga yamna masida lana se pakthok chaw thorokna gi mami yamu in uriba se kari oira kadorubuna habe tamangam driba se US gi lan mi Iraq ta leiriba se masi Gaza strip ta Israel gi maikai da lana si yausin bagi makoina source ama piri adubu hariba source ase masi US gi maikai da ge su officially oina claim tawbudi leitri Israel gi maikai da gi oina su officially oina US gi lan missing ase makoida changla ani haiba se leitri aduga hariba Iraq ta leiriba se US gi troop leiriba se US gi lan mi lising ani muki charak na dai adubu hariba singa se changal khragadi atopa thangnariba Arab laibak sing maruin lana sida yauriba Iran Lebanon Yemen hariba laibak sing lan missing asi su pulap oina changlaga Palestine da lana se lanjao mo era kadra haiba se masi prithibhi gi oina khang ahi singne phongdoko famni adubu masina tholakpa taragadi ogi prithibhi ahum suba lanjao haibadi soidre maramdi US ki puppet state oriba Ukraine amasung Russia ga hojik su lana se yamna kanna soknarebani aduna America ge lan missing se sangla khiba taragadi Yemen na kari position lorakani Lebanon na kari position lorakani aduga Iran gi makhogi military gi kangbu Quds force na kari lorakadoribun haibase masi kanana su haibang ngamde kari oirakadoribun haibase aduna lana se de pakthok chawthorok pa amasung misi mina hengat pagi mami de oina hoje khumang chawsalakli ICJ court ki verdict tarakhraba matungda lana se hena pakthok chawthorokba praja mayam sing otba se masina lan gi apunbagi oina laiteng oiri Yemen kangbu gi oina su lana se lepa laite aduga Israel gi maikai gi Israel gi praja singa Netanyahu government ga makhogi mukhatnaba unkhatnaba yaningdaba phungdok pasing hingalakli leiriba praja mayam na hariba asina Israel gi fazil laga leikraba Palestine hostage oraga leikraba singa se masi thador o thadok halao aduga ceasefire tawro aduga Hamas ki leiriba prisoner mayam ase masi thadok khrai aduba hariba se Israel gi prime minister Benjamin Netanyahu ni yamna akan mungda karigumba hiram am fobuda Hamas kangbu gi yasinaba tawroi amasum makhogi prisoner kangbu singa se loina thadok loina phongdoli phongdok pasna maram orga Israeli leiriba praja mayam singa Israeli government gadi Yemen gi oina sum makhogi attack rate side attack toba se masi leptri makhogi di America na karigumba warning ama lakragadi hena masida lan kansan bagi film de koina hanadagi hauna uraga laklabani adu hauji US ki navy warship to makun attack toba se masigi mahutta muka hallaga UK gi royal navy gi warship to makun attack toba haurakli ngarang dagi hauna UK gi royal navy attack torok pase masina maram warga UK gi kangbu dagi sum makhogi aircraft carrier puba makhogi jahas ani red sea that yorakre habagi pau fangli masina langi film se kari oirakadoribun haibase masidi khangma ngamdri aduga Yemen gi Houthi kangbu dagi makhoina missile attack toba America gi shipta aduga UK gi shipta attack toba aduga makhoi gi leiriba facility infrastructure khudingmakte attack toba se masidi makhoina ngarang su tawri hana su tawraga lakli makhoina hanba tawroini Yemen gi di makhogi position se karigumba ama fobudu hongba leite
Israel amasung Israelgi empire oiriba country UK US na makoy warning pirakhraba matungda makoy di ngawba henjalakpa lana se henna thawai auselakpa amasung lana sida makoy na pakthok chawthorokna bai damakta hotnarakpagi mami amasu tari aduga lana se Gaza strip ta hatpa tuppa makoy manghan takhanba asidi adum hanadagi tawrlai aduga hauji anaubu oina lakliba langi mayola se Syria aduga Lebanon do irakpagi mami ama tari aduga Lebanon gi oina di Hezbollah kangudagi makoy lanmi singi kwaidagi oina haithoi singthoiba elite force amu oiriba Ridwan kangbu ase Israel ga thangnariba southern border ase masidam Ridwan kangbu ase masip sangsan khri haibagi makogi video footage sing myam Hezbollah gi maikai amsu Lebanon gi maikai gi thadorakli hairiba sangchala khri ba ase Ridwan force ase hanadagi haunadi makogi elite force ase makoi kai gumam pho engage torom dabani ground field oina adubu hairiba Ridwan kangbu ase Israel ga thangnariba border da makogi patrolling chatpa makogi camp saba troop saba bunker saba gi video footage sing thagan rakpa uri aduna lana se hena pakthok chawthorakani haibagi thajabadi leirabani Israel gi maikai da ge so lana se Lebanon do oina direct invade tawgani haiba se makogi su Israel gi defense minister chief security advisor aduga Mossad asu phongdokpa hana leikrabani Hezbollah gi oina su makoina ngarang gi oina rocket kapsalakriba se rocket ani missile kapsalakhi haibagi paw phangli hairiba makoina maruoina Hezbollah gi oina missile kapsalakriba se makoina falak amsum burkan missile na sinarigo hairiba se range saliba se kilometer lising amam ki chang da san bani kilometer lising am saliba burkan amsum falak missile se masina di Israel gi oina makogi southang ba sarkutang northang ba saru phobda sanba ngammi Lebanon gi konung oiro Beirut tagi Israel gi capital city Tel Aviv fogi lapagi changa se kilometer 435 ni aduna hairiba makogi burkan missile aduko falak missile asino overall control tauna caption badi ngamli baniba Palestine gi lana sina marmurga UK gi sum makogi defense secretary na Palestine bu state amoina recognize tawrani amasung Palestine state ama thamani haibagi ofam phongdor khoma tungda US ki Anthony Blinken nasu Palestine bu state amoina thamba country ma nation amu henbagi apama phongdorakli US amasung UK sidi kwaidagi oini Israel gi empire ma sagatpa matamda kwaidagi mateng pangli balaibak amani aduna makoine Palestine state ama piba matamda Israel nadi yadabani adubu hairiba makogi friendly country amu oriba sina phongdorakra matungda Israel gi maikai dagi amasung Israel gi prime minister gi maikai dagi kari position larokadobunu habese masidi US amasung UK na Palestine bo country amo nation amo na recognize tawrani haina phongdor khraba se masidagi Israel gi maikeda gari gumba response amo full actre Israel di hanadagi hauna two state solution ase makoi di apam balite Palestine bo country una thamba se makoi na pamde Israel na pamli bas de Palestine se Israel gi country di ohun ba aduga makoi Palestine harba me base musat khiba am Palestine history se erase taw khiba se masi Israel gi government am Israel gi prime minister gi apam bane ba aduga hauji sokna riba lana se masina maram oraga America da Biden government ase yaba am Biden na se president oibada yaba gi sanga se masi yamna masing handarakli 2020 da Arab American sing na Biden yabagi changa se leiramliba asi 74% ni adubu hauji Gaza da war thokraba matung da yabagi changa se supnagi 18 khak 29% khak tani oiriba se abadi more than 40% gi rating changa se hantarakre aduga 2020 gi election gi matamda Arab American sing na Biden da vote pi khiba se 59% ni aduba handak survey tawo matamda makoina pigani Biden da vote pigani na phongdorak liba ase 17% kaktani more than 40% hena Biden da vote pigani haiba se high kitreba amusu America gi leiriba youth sing sahi 19 dagina sahi 30 phawgi manung da leiba sina hoji America na Israel ga ally toroga Gaza da war tawba se masi yaning da bagi sanga se 70% ui aduna leiriba praja mayam gi oinadi hoji thokna riba lana se lotion ba ceasefire tawba aduga Israel da khulai pisan da bhaiba se masi da apamba phongdokli aduga hauji sokna riba lana se masi da yariba military gi string ase masi amdong haifet panjara ke ko
Iraqi kangbudaगी makhoi popular mobilization force ado Katib Hizbullah Iraqi militia masigi apunbag makhoi leiriba military strength ase lakh ani ga lising kunthra mukni makhoi leiriba se aduga volunteer oina mi lakh amamuk lei aduga Hezbollah gi oina makhoi active personnel leiriba se mi lakh amamukni aduga volunteer oina leiriba asina miyoi lising humphumung Yemen gi kangbugi oina leiriba asina makhoi military strength ase lakh ani ni aduga makhoi volunteer oina support tawriba asina reserve personnel oina leiriba asina miyoi lakh amamuk Palestine ki Islamic Jihad ki makhoi Al-Quds Brigade ki oina leiriba asina lanmi lising nipan dagina tara phauba aduga Hamas ki Al-Qassam Brigade ki oina leiriba asina miyoi lising kunthra dagina miyoi lising nipu phauba Israel gi lanmi gi apunwa masing na lakh manga lising humphuni aduga hauzik haikriba Iraq Hezbollah Yemen aduga Palestine Islamic Jihad Al-Qassam Brigade makhoi gi apunbagi lanmi gi strength ase masida Iran gi yaudri atop makhoi gi macha masu adudi yaudri ko masida leiriba ase lanmi lakh manga ga lising marfung ni adu sokna riba lan asida Palestine gi maikai amasung Yemen gi kangbu gi maikai adu nakalla maromdana Israel amasung Israel gi empire or ba US UK gi lanmi masigi ani sigi khetna ba sina Israel gi maikai dagine hingna bagi damakta aduga Palestine gi maikai diga sokna riba lan asina habidi mama laiba ki damakta mazati gi damakta dharma gi damakta makoi sidok pa haiba se masi makoi gi idi yaw hraba pok patagi selak laba gun namaneba